Nongsu thili churi. Phaire lamta changlakpagi nuksisu liri thingba ngamba nate. Uphai thakta hauriba una singdu ari anau langdairakpagi ariba una khaina kenkhraga anauba ura mayon chongbagi mating phudokli. Yening lairembi lakpagi mami chauna taba uri. Lamhanga oire nuksisu liri sitli. Lambigi nak yetana jingtrau pambina pareng sana hauri. Karigumbadana usingdugi marakta korau naumadol temsingna kurau pambi achauba amasu hauri. Thaktana numidangduda mangau thiraba phairel gi lechil marakta naumadol thajana kekulot pi sanari. Numidangi matamsida thangnaba khunda mamanaba amagi lohongba chetlubadagi chauren khongthangdu khara kalap thangduna mayumbu yorabadi haiduna lai. Yamna tahana lakpani mayum yongningbagi langtaknaba amaga loinana. Numidang thenga thengjilakpaga khulonnaba anigi lamhang mapasi tasengna mahak phauduna numidang amadi amama thengda chatpatali. Phanaki gandaba mi phauba mafam si chatpada khoktak jai haibagi wari manana tarabani. Karigi sukiroi ngasidi mahak mapang kana suyaude naitom tari. Ngasi mana lohongba chatliba thangnaba khungi mamanaba asi chawre natana atopa khungang sigi miyoi amata tinade. Mi kaya loina tinadaba akhanaba khara khakta khalaga tinaba mi oibana. Laibakna fatri su chawren mathanta oina thoure. Ngalingai dade numit lairingai mapa asi phauduna chatba thoina khanjilude. Aduba numidang asidade mahak tasena nungaitaba phawi. Haina lepta sum lakpana miyamna toina hainaba mapasi yorakli. Chawren phaizomo pumya yo inafi amaga taha khongthangdu kalap thangi. Lamhanga oire numidang sitpa nungsitna safu amaga loinana maning makha tamna sitlami. Marol thokpa mali nungsitka akangba una singaduga sokna samnaruba matamda. Adubu hainaribani matik mayai chawba phairel lamtagi nungsit. Arapadagi nungsitki sahum marak aduda thangnaba khungi lai haraubagi menglaba makhol. Matamdo thenglabani na ngasidi lairoi oibagi rakhangde takhul nurabi thoklakpagi awai akum taunabadu manada tai. Nongmai khulang tare kaloinana pausana bidoni mahaki manana tariba. Menglaba lai haraubagi makholde tabada chawren machinda madom sonjay. Oh, hauzik phairel thaniko. Phairel so adumak lai harauni. Aikhoi khungidi kalenda harawi. Pukningdum nungsid tawrise. Nungsid sinaga marolama. Andabadi nungsid ipomlakta khonthang yereklibani ni tawrise. Masida nungsid sida kana sujarabasu karamna tainaruni. Asamna mathanta machinda murum sonduna mayum tabu yorabadi haiduna lai haraubagi menglaba makholdu tana lamhangda lakpagi awaba akiba naitom taba adubu themjinduna lai. Nungsit masu khongjal yangi makhong yangba langoi sagol moisa ayangba amadagi tadi matik mayai phudokli. Phairel lamtagi nungsitni achamba nungsit nati khanghalagi haibagi matagumna sitli. Nungsitna masada yaibada ingba phawi chawren. Mana iliba phiduna chetna insili ingbadu phanaba. Thenga thengjalakpaga lambi duda kanasu satpasu ude tawrido. Khongbu ama yaramlabadi kharasu pharamgadabani. Wari sanaraga ta chatminaba oiramlabadi lambi su tensilamgadabani. Asi khallubada mahak mathanta taksi sonjay. Mayum tabu yora abadi haiduna lining oiri. Lambi sifana su sangli labuk lamhang phauduna chatkadaba kaya amasu lairi. Loiba naide amuksu lamhang se phauduna chatpada tanikpa phauri. Kari nungino haibadu amumuksu yawi. Wakhal gi chayetnaba marakta masagi pukningbu phathana mahak isai ngangle. Isai ngangduna mayum yawnaba haiduna laichil maraktagi thaktorakpa nomadol thazamagi mangalna lamjing mara oiduna khun lonaba anigi lamhang phauna chatliba yangdaw lambiduda lakli. Thabal mangalna amuksu urum langba mapa yauri. Una kri inana hauba mapa khara amadasu. Asamna mahak isai ngangduna chatlingai
ꯇꯨꯡꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯛꯏ꯫ ꯐꯂꯞ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯒ ꯌꯦꯡꯊꯣꯛꯂꯨꯔꯒꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯃꯊꯟꯇ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯩ ꯑꯩꯕꯨ ꯅꯥ ꯄꯪꯂꯕ꯭ꯔꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯐꯂꯞ ꯐꯂꯞ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯆꯤꯡꯅꯕꯗꯨ ꯀꯣꯛꯂꯗꯨꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯝꯕꯤ ꯇꯪꯈꯥꯏ ꯌꯧꯔꯛꯂꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯅꯛꯅ ꯇꯥꯏ꯫ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯃꯥꯟꯕ ꯁ꯭ꯔꯦꯡ ꯁ꯭ꯔꯦꯡ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯟꯕ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯥꯀꯣꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ꯫ ꯃꯤꯅ ꯍꯥꯏꯅꯕ ꯅꯤꯡꯁꯤꯡꯉꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯂꯕ ꯋꯥꯔꯤ ꯑꯃ꯫ ꯊꯑꯣꯏꯔꯨꯗꯕꯅꯤ, ꯊꯧꯁꯥꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯃꯈꯣꯜꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯃꯌꯥꯝꯗꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯅꯥꯅ ꯇꯥꯔꯕ, ꯃꯃꯤꯠ ꯃꯈꯣꯡꯅ ꯎꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯀꯤꯕꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯏꯈꯨꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯀꯤꯕꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯇꯥꯕꯗ ꯑꯀꯤꯕꯗꯤ ꯊꯣꯏꯅ ꯐꯥꯎꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯥꯔꯛꯄ ꯋꯥꯔꯤ꯫ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯇꯝ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯍꯥꯏꯕꯁꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯍꯥ ꯈꯔ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯕꯅꯤ ꯊꯪꯅꯕ ꯈꯨꯟꯗ꯫ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯂꯝꯍꯥꯡꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯔꯨꯝ ꯂꯥꯡꯕ ꯃꯄꯥ ꯑꯃ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯍꯥꯁꯤꯡ ꯑꯗꯨ ꯊꯣꯏꯅ ꯀꯤꯔꯝꯗꯦ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯈꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ꯫ ꯑꯍꯨꯝ ꯑꯣꯏꯔꯁꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯅꯤꯛꯇꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗꯦ꯫ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯕꯗꯒꯤ ꯀꯤꯗꯨꯅ ꯎ ꯃꯔꯨꯝ ꯑꯃꯒꯤ ꯃꯈꯥ ꯎꯈꯣꯡ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯂꯝꯇꯥꯒꯤ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯕꯗꯣ ꯃꯦꯡꯂꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯥꯊꯣꯛꯂꯤ꯫ ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡꯅ ꯅꯨꯡꯁꯤꯠ ꯏꯄꯣꯝꯂꯛꯇ ꯂꯦꯡ ꯂꯦꯡ꯫ ꯃꯁꯛꯇꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯃꯛꯇꯤ ꯅꯠꯇꯦ ꯇꯧꯔꯤꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡꯅꯤ꯫ ꯉꯥꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯊꯨꯝꯃꯣꯛꯇꯨꯗꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯆꯣꯝꯂꯞ ꯆꯣꯝꯂꯞ ꯂꯧꯔꯒ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯍꯥꯏꯗꯨꯅ ꯆꯥꯏꯊꯣꯔꯛꯂꯤꯕ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ, ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯀꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏ꯫ ꯋꯥꯡꯉꯤ ꯎꯗꯨꯁꯨ ꯑꯗꯨꯃꯛ ꯏꯔꯣꯡ ꯐꯥꯡꯕ ꯇꯨꯔꯦꯜꯒꯨꯝ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯂꯤ ꯎꯖꯥꯎ ꯑꯗꯨꯁꯨ꯫ ꯎ ꯃꯁꯥ ꯑꯃꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯅꯤꯡꯉꯥꯏꯗꯅ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯃꯗꯣꯝ ꯐꯝꯂꯤ꯫ ꯅꯨꯡꯁꯤꯅ ꯁꯤꯠꯄ ꯃꯔꯛ ꯑꯗꯨꯗ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯎꯆꯥꯟ ꯃꯅꯥꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯒꯨꯝ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯂꯣꯟꯅ꯫ ꯏꯇꯥꯎ, ꯀꯝꯗꯧꯁꯦꯕ? ꯈꯪꯗ꯭ꯔꯦ ꯏꯇꯥꯎ, ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯄꯨꯡꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯀꯝꯗꯧꯅ ꯂꯥꯟꯅ ꯆꯠꯀꯅꯤ? ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯏ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯁꯤꯗꯤ꯫ ꯃꯁꯦ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯕꯤꯅꯤ, ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ꯫ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛ ꯍꯦꯛ ꯃꯁꯤꯒ ꯃꯥꯌꯣꯛ ꯌꯥꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯑꯍꯤꯡ ꯂꯝꯍꯥꯡꯁꯤꯗ ꯂꯦꯜꯂꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯩꯗꯤ ꯀꯤꯔꯦꯕꯣ꯫ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕ ꯂꯝꯍꯥꯡꯁꯤꯗ ꯂꯩꯆ꯭ꯔꯦꯡ ꯆꯥꯏꯕꯤꯅ ꯂꯩꯆ꯭ꯔꯦꯡ ꯆꯥꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯕ ꯃꯇꯝꯁꯤꯗ ꯊꯥꯖꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯆꯨꯞꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ꯫ ꯏꯇꯥꯎ,
ngayhak maong yengkisi aduga karigumba asina mangkhiba taraba akhoi ahum yoknaba chalhausi ahoida magi maong ngayhak akhoi ahum umarum sida lotlaga yaka yengsi phibamda pharabadi mapa silam thoktuna chase ahoida adum tawbana akhoi ahumgi afaba oirani asumna mata ahum adu umarum aduda tumina thopsinduna leicheng jaibiduna tawriba maong matau sing adu yengduna lei somdana kamdauri menglaba thabal mangal aduda nupidudi makutta leicheng dupai wakhal yamna nungaiba manbagi maongda zoi zoi haiduna chairi yangdau lambi aduda athapadana tawba huina laklaktuna khongli karigumbadana thabal mangalda chingdai chingi napomda lamhuina khongi amuksu mabuk tapi imphal turelna pukhaw phawna chenbabu ahingduda turelgi irei iraw khonsu tapna mengna cheri magi khoi khoi ichel amada turel leirai khuding thek nauduna turelgi iselsu napa ahumdu manana tarami makhoina laklibasi tarek khultagi pukhaw taba khulonaba anigi yangdau lambidudani tanik papawi umarumda thokchinduna leibado karigumbada lai nupisina makhoi ahum lei haibagi samin phangkhrabadi kaidaurakpa khallubada lawai luton samlangdu chap chap yunglibani nupi asi isam chamba lai dinate langon yambi lairambini haujita makutta lecturing pai na chairamba thabal mangalduda swai langna mangki aduga makhoi ahumgi mitmang maktada hausa mama oina usa aduda malang ipomduda yanduna lei malang khuding inbi phaunagum malang mana ikhau langna humba maikaida hausa madusu tharak tharak yanduna lei madu ubada makhoi ahumdu wa ngang thokidri adubu mikup amada amuk hausa madu yanduna leirambadu amuk ahangba malangduda mangki matangduda makhoi ahumadu umarumduda lotuna leirambadagi makhut samnaduna thawai khubakta hapladuna leizabi thaduna langoi sagol ayangba karubina chenbagum ning thangatuna mayum yorabadi haiduna chenki thawdok asigi matung tabada makhoi ahumdu analayong khangdabana naki maiba maibi tanaduna laiten khoirambadagidi ahum adu chayol amagi matungda phaki masigi wari se chinthang yainali naki wari se jawren masamuksu taki ngasigi numidangi matamsida haukiba akiba thawdokse ningsingluba matamda leichring chaibidu u masa amada makhongdu yantharaga ningaidana famduna leiramgadra haibagi chingnabasu masada phawrami chawba taniklaba pukningna magi khongthangdu lamjingli ningsing mangjing usa amata uba yade nupidu makhong yanthaduna leiramgadra natraga hausamduda ahangwa malangda tharak tharak yanduna leiramgadra haibagi mi paibani mahak masada phawriba chingnaba tharakta mihul hulmana magi matau oiri mituna thabal mangalduda kaida kari lei haiduna koyeng yengi usa khudingda yengi natana taba wakhaltani mahakna chatna lamsinduna khaluriba mayamdo ngasaidagi thili churiba nongdudi nong oina thanaba yaba nate maming khaktagi oina chuba nongni amuba leichel kharana thanil oiramdagi khajik chubani kumgi nong tambang ngamba makti natri khiklibani haiduna tawribadu pereda ising chaiba mariktagi hena nongliktuna pi chotpa nate nongdusu aduma ngayak khara churamlaga toki nong sina hangkibaga atiyada nganthoiriba nongmadal thazamagi akoibaduda leichilna ikoi koisinduna lei yengbadadi kayada ningthijai thabi mahum sabado adubu mahak masada maduga changde yum yoramdaisida prap thuna chatpa haibasina magi wakhalda mang thari asumna u maraktuda phawduna lakpa thabal mangalduda nupi ama hausam yalaga uzau uren amadagi tapna ahangba malangduda kumlaklibadu thabal mangalduda mayek sengna uri madu ubada chawren masadu humanga napi kangi prap asongba marak amada sensilaga marum amada lummaga lei khara laptaknani mana leiribado aduba tawriba singadu yamna mayek lanadi thabal mangalduda uri sanagi kerakta kumlakpa manbagum hausamna tungthangnabi nupiduna
ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯅ ꯃꯥꯂꯪꯗ ꯈꯣꯡꯅꯦꯠꯅꯅ ꯀꯨꯝꯂꯛꯄ ꯃꯥꯟꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ ꯆꯥꯎꯔꯦ꯫ ꯏꯄꯨꯅ ꯍꯥꯏꯕ ꯍꯥꯎꯁꯝꯅ ꯇꯨꯡꯊꯥꯡꯅꯕꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯍꯥꯏꯕꯗꯨ ꯁꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯁꯤ ꯑꯣꯛꯅꯔꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯉꯥꯎꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅꯕꯗꯣ ꯁꯣꯏꯗꯅ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯦ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯔꯦꯟ꯫ ꯃꯁꯥꯗꯨ ꯃꯣꯡꯁꯣꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯨꯗꯤ ꯃꯥꯂꯪ ꯈꯣꯡꯅꯦꯠꯅ ꯀꯨꯝꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯂꯩꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯈꯣꯡꯅꯦꯠꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯎꯁꯝꯗꯨ ꯇꯨꯡꯊꯥꯡꯅꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯆꯠꯂꯤꯕꯗꯨ ꯃꯥꯒꯤ ꯈꯨꯟ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯆꯥꯎꯔꯦꯟꯗꯨ ꯃꯁꯥ ꯂꯨꯝꯊꯔꯛꯏ꯫ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯂꯥꯞꯇꯛꯁꯨꯝ ꯏꯟꯅꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯁꯤ ꯅꯥꯔꯛꯁꯤꯗ ꯌꯥꯔꯦꯛꯂꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯤ ꯃꯊꯣꯡ ꯍꯨꯛꯇꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ, ꯀꯔꯝꯅ ꯑꯍꯤꯡꯁꯤꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯎꯈꯣꯡ ꯋꯥꯈꯣꯡꯁꯤꯗ ꯂꯝꯗꯟꯒꯅꯤ? ꯃꯗꯨ ꯈꯜꯂꯨꯕꯗ ꯅꯨꯡꯁꯥ ꯊꯤꯔꯤ꯫ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯃꯑꯣꯡ ꯌꯦꯡꯈꯤꯒꯦ ꯈꯜꯂꯛꯏ꯫ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕ ꯃꯇꯨꯡ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯨꯗꯤ ꯍꯥꯎꯁꯝꯗꯨ ꯇꯨꯡꯌꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯁꯩꯔꯣꯜ ꯑꯃꯁꯨ ꯂꯥꯡꯂꯤ ꯇꯧꯔꯤꯕꯗꯣ꯫ ꯃꯥꯂꯪ ꯏꯄꯣꯝꯗꯨꯅꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯣꯏ ꯍꯥꯞꯂꯤ꯫ ꯃꯣꯡ ꯍꯥꯗꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯏ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯂꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯃꯗ ꯂꯦꯞꯄꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯣ꯫ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯟꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯟꯅꯔꯛꯏ꯫ ꯃꯐꯝ ꯑꯃꯗ ꯑꯗꯨꯛ ꯂꯝꯗꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯐꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯌꯥꯎꯋꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯇꯨꯃꯤꯟ ꯃꯣꯡ ꯍꯥꯗꯅ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯨꯝ ꯃꯌꯥꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏꯗ ꯊꯩꯖꯤꯟꯗꯨꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯆꯦꯛꯃꯣꯛ ꯑꯃ ꯐꯥꯎꯕ ꯂꯧꯍꯟꯗꯦ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨ ꯐꯥꯖꯤꯟꯅ꯫ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯨꯅ ꯂꯦꯞꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯎꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯃꯒ ꯂꯩ꯫ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯏꯆꯦꯜ ꯇꯄꯤ ꯇꯨꯔꯦꯜꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧ ꯆꯅꯨ ꯂꯣꯏꯔꯥꯂꯥ ꯁꯥꯐꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯏꯁꯥꯕꯤ ꯇꯥꯕꯨꯡꯕꯒꯤ ꯑꯀꯛꯄ ꯇꯥꯡꯖꯂꯨꯔꯦꯜꯗꯨ ꯍꯥꯎꯁꯝꯁꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯍꯥꯎꯁꯝ ꯇꯨꯡꯌꯥꯟ ꯅꯝꯕꯣꯟꯅꯔꯦ꯫ ꯍꯥꯎꯅꯨ ꯂꯩꯃ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯂꯥꯡꯉꯣꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯅ ꯃꯥꯒꯤ ꯁꯝꯗꯨ ꯃꯥꯂꯦꯝ ꯂꯩꯗ ꯊꯥꯔꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯇꯥꯡꯖꯂꯨꯔꯦꯟꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯆꯥꯎꯔꯦꯟ꯫ ꯎꯔꯤꯕꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ ꯈꯪꯂꯛꯂꯤ꯫ ꯇꯨꯈꯣꯡ ꯇꯨꯔꯤꯛ ꯈꯨꯗꯤꯡꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯂꯤ꯫ ꯃꯔꯝꯅ ꯂꯝꯂꯦꯟ ꯃꯗꯥꯏꯃ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯄꯨꯈꯥꯎꯁꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯒꯤ ꯂꯥꯡꯉꯣꯜ ꯑꯣꯏꯔꯤꯕ ꯏꯔꯩꯃ ꯏꯃꯥꯅ ꯀꯣꯜꯂꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯇꯝ ꯑꯃꯗ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯃꯣꯝꯂꯣꯏ ꯂꯥꯏꯂꯨꯔꯥ ꯁꯥꯐꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃ ꯂꯩ꯫ ꯃꯥꯕꯨ ꯀꯅꯥꯅ ꯂꯥꯔꯥ ꯂꯪꯁꯅꯨ ꯍꯥꯎꯃ ꯂꯤꯛꯂꯥꯡ ꯁꯥꯐꯕꯤ ꯍꯥꯎꯔꯪ ꯂꯩꯁꯥꯡ ꯁꯥꯐꯕꯤ ꯀꯣꯂꯣꯏꯅꯩ꯫ ꯃꯇꯝ ꯈꯣꯡꯀꯥꯞ ꯇꯨꯡꯏꯟꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯒꯤ ꯃꯄꯥꯔꯤ ꯇꯥꯕꯨꯡꯕꯅ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯥ ꯇꯣꯅꯥꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯕꯗꯒꯤ ꯇꯥꯕꯨꯡꯕꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯈꯤ꯫ ꯇꯥꯕꯨꯡꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯅꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯅ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯅꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯕ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯃꯆꯥꯕꯨ ꯊꯩꯔꯛꯈꯤ, ꯁꯩꯗꯥꯡꯐꯝ ꯂꯧꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯂꯨꯂꯥꯒ ꯇꯥꯕꯨꯡꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯛꯈꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ꯫ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯍꯟꯖꯤꯟꯈꯤ꯫ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯂꯥꯏꯂꯨꯂꯥ ꯁꯥꯐꯕꯤꯕꯨꯗꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯂꯥꯡꯍꯟꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯣꯡꯕꯥꯂꯣꯟ ꯂꯝꯐꯦꯟ ꯉꯝꯕꯤꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯈꯤ꯫ ꯂꯥꯏꯂꯨꯂꯥ ꯁꯥꯐꯕꯤꯗꯤ ꯃꯁꯥꯕꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯈꯤ꯫
ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯆꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯕꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯟꯈꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯇꯥꯕꯨꯡꯕꯒꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯤꯡꯗꯥꯏ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯂꯥꯟꯃꯩ ꯊꯥꯗꯨꯅ ꯁꯗꯥꯟꯕꯗ ꯅꯨꯡꯁꯤꯠ ꯁꯥꯐꯨ ꯀꯟꯕꯅ ꯊꯪꯅꯕ ꯆꯤꯡꯁꯣꯡ ꯈꯨꯟꯒꯤ ꯉꯝꯈꯩꯗ ꯂꯥꯟꯃꯩꯅ ꯂꯥꯟꯁꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯤꯒꯤ ꯂꯝꯈꯩ ꯂꯥꯟꯁꯤꯜꯂꯨꯕꯒꯤ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯅ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧꯕꯨ ꯃꯈꯨꯠ ꯆꯟꯗꯨꯅ ꯐꯥꯔꯤ꯫ ꯃꯄꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯥꯏꯖꯕꯗ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯅ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯄꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯅꯕ ꯆꯤꯟꯕꯥꯟꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯀꯣꯔꯧ ꯁꯤꯡꯕꯨꯟ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤꯅ ꯄꯥꯎꯊꯦꯝꯃꯤ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯗꯨ꯫ ꯀꯣꯔꯧ ꯁꯤꯡꯕꯨꯟ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧ ꯇꯥꯕꯨꯡꯕꯗꯨ ꯃꯥꯅ ꯅꯨꯡꯁꯤꯅꯈꯤꯕꯤ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯩꯃꯔꯦꯜ ꯐꯝꯕꯥꯜ ꯂꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯥꯏ ꯈꯨꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯁꯥꯅꯕꯨ ꯀꯟꯅꯅꯕ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯒ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯅꯣꯡꯗꯝ ꯈꯣꯟ ꯀꯟꯈꯤꯕꯅ ꯂꯥꯟꯗꯨꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯇꯥꯕꯨꯡꯕ ꯃꯥꯏꯊꯤꯔꯤ꯫ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯁꯥꯡꯅ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯒꯤ ꯇꯥꯕꯨꯡꯕ ꯅꯤꯡꯊꯧꯒꯤ ꯂꯨꯔꯦꯟꯗꯨ ꯀꯛꯂꯤ꯫ ꯀꯛꯂꯕ ꯃꯀꯣꯛꯇꯨ ꯍꯥꯎꯁꯝ ꯑꯃꯒꯤ ꯇꯨꯡꯗ ꯍꯥꯞ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤ ꯆꯤꯡꯗꯥꯏ ꯈꯨꯟꯗꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ꯫ ꯇꯥꯡꯖ ꯂꯨꯔꯦꯟ ꯀꯛꯄꯒꯤ ꯏꯅ ꯏꯈꯣꯡ ꯁꯥꯅ ꯆꯦꯜꯂꯛꯂꯤ꯫ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤꯅ ꯀꯣꯛꯇꯨ ꯈꯥꯎꯕꯨ ꯁꯥꯅ ꯄꯨꯈꯤ ꯍꯥꯏꯕꯒꯤ ꯄꯨꯈꯥꯎ ꯀꯣꯂꯣꯏꯈꯤ꯫ ꯑꯃꯨꯛꯁꯨ ꯏꯒꯤ ꯏꯈꯦꯡꯅ ꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄꯗꯨꯅ ꯏꯅ ꯏꯆꯦꯜ ꯑꯣꯏꯗꯨꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯀꯣꯂꯣꯏꯈꯤ꯫ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯂꯥꯡꯑꯣꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯈꯤ꯫ ꯃꯥꯅ ꯀꯞꯂꯝꯕ ꯃꯐꯝꯗꯨ ꯇꯥꯏꯕꯪ ꯆꯥꯗꯣꯜ ꯅꯃꯨ ꯁꯨꯗꯣꯅ ꯂꯨꯈ꯭ꯔꯥꯈꯣꯡ ꯍꯥꯏꯗꯨꯅ ꯀꯣꯂꯣꯏꯅꯈꯤ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯔꯒ ꯑꯀꯛꯄ ꯇꯥꯡꯖ ꯂꯨꯔꯦꯟꯗꯨ ꯂꯩꯃꯔꯦꯟꯕꯤꯗ ꯁꯤꯟꯅꯔꯝꯂꯒ ꯍꯥꯎꯔꯩꯃ ꯂꯥꯡꯑꯣꯜ ꯂꯧꯔꯕꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯃꯥꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯄꯥꯗ ꯑꯃꯨꯛ ꯊꯤꯟꯊꯗꯅ ꯂꯥꯛꯏ꯫ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯦꯞ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯂꯥꯡꯑꯣꯟꯗꯤ ꯅꯨꯡꯁꯤ ꯂꯩꯄꯨꯜ ꯑꯣꯏꯉꯝꯗꯔꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯑꯃꯗ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯈꯣꯡꯒꯨꯝꯈꯤ꯫ ꯃꯗꯣꯝ ꯆꯣꯡꯊꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯀꯣꯔꯧ ꯑꯗꯨ ꯅꯣꯡꯗꯒꯤ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧ ꯆꯅꯨ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯂꯥꯡꯑꯣꯟꯕꯤꯁꯨ ꯏꯔꯩꯃ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯔꯤꯜ ꯂꯩꯃ ꯏꯔꯩꯃ ꯀꯣꯂꯣꯏꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯔꯩꯃ ꯂꯥꯡꯑꯣꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯥꯕꯨꯡꯕ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯂꯥꯏꯔꯦꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃꯗ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ꯫ ꯍꯦ ꯄꯣꯏꯔꯩ ꯅꯤꯡꯊꯧ, ꯋꯥꯉꯝ ꯂꯩꯃꯥꯕ ꯅꯪꯕꯨ ꯇꯥꯎ꯫ ꯏꯔꯩꯃ ꯑꯩꯗꯤ ꯌꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯏꯔꯩꯃ ꯑꯩꯒꯤ ꯎꯀꯣꯟ ꯅꯨꯡꯕꯨ ꯁꯦꯝꯗꯨꯅ ꯍꯔꯥꯎ ꯁꯛꯁꯦꯝꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯔꯛꯎꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯨꯂꯥ ꯁꯥꯐꯕꯤꯒꯤ ꯄꯣꯛꯅꯐꯝ ꯈꯨꯟꯗ ꯃꯥꯒꯤ ꯎꯃꯪ ꯂꯥꯏꯀꯣꯟ ꯁꯦꯝꯕ ꯍꯧꯈꯤ꯫ ꯃꯥꯅ ꯆꯣꯡꯊꯈꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯆꯥꯎꯔꯦꯟ, ꯍꯧꯈꯤꯕ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯂꯤꯄꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕꯗꯨ ꯈꯔ ꯍꯟꯗꯣꯔꯛꯂꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯒꯤ ꯂꯥꯡꯑꯣꯜ ꯂꯧꯔꯤꯕꯤ ꯏꯃꯥꯗꯣ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯀꯣꯜꯂꯤꯕꯤ ꯏꯔꯩꯃ ꯏꯃꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯄꯨꯛꯅꯤꯡꯗ ꯏꯃꯥ ꯃꯥꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯛꯏ꯫ ꯑꯍꯥꯗ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯑꯩꯗꯤ ꯑꯄꯪꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯆꯥꯝꯃ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯇꯤꯛ ꯈꯪꯂꯨꯗꯔꯦ꯫ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯄꯥꯔꯤꯅꯤ, ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯨꯕꯥꯡ ꯆꯥꯡꯖꯧ ꯂꯣꯟꯅꯗꯨꯅ ꯅꯤꯔꯛꯄ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤ ꯏꯃꯥꯅ ꯇꯥꯡꯖ ꯂꯨꯔꯦꯟꯗꯨ ꯍꯥꯎꯁꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯣꯡ ꯍꯥꯗꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯥꯒꯤ ꯂꯥꯏꯀꯣꯟꯗꯨ ꯌꯧꯅꯕ ꯊꯣꯡ ꯑꯍꯥꯏꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯃꯥꯒꯤ ꯎꯃꯪ ꯂꯥꯏꯀꯣꯟꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯒꯤ ꯂꯥꯡꯑꯣꯟꯗ ꯑꯗꯨꯃꯛ ꯏꯔꯩꯃ ꯏꯃꯥꯗꯨ ꯃꯥꯡꯈꯤ꯫ ꯑꯅꯤꯁꯤ ꯂꯥꯡꯑꯣꯟ ꯑꯃꯠꯇꯅꯤ ꯈꯪꯍꯧꯏ꯫ ꯀꯤꯗ ꯀꯤꯔꯗꯤ ꯈꯨꯟ ꯀꯣꯟꯕ ꯂꯥꯏꯅ
ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤ ꯍꯥꯏꯗꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯆꯥꯎꯔꯦꯟ꯫ ꯍꯥꯎꯔꯩꯃ ꯁꯝꯄꯨꯕꯤꯁꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯁꯣꯟꯗꯨꯅ ꯏꯃꯥꯒꯤ ꯃꯤꯡꯈꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝ ꯍꯟꯖꯤꯟꯈꯤ꯫